ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯌꯥꯔꯣꯏ ꯌꯨꯒꯤ ꯃꯇꯥꯡꯗ ꯂꯧꯈꯤꯕ ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯔꯦꯞ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯦꯛꯃꯟ ꯂꯥꯏꯔꯦꯝꯕꯤ ꯂꯩꯀꯥꯏꯗ ꯉꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯦꯛꯃꯟ ꯋꯤꯃꯦꯟ ꯑꯦꯟꯇꯤ ꯗ꯭ꯔꯒꯁ ꯑꯦꯟ ꯑꯜꯀꯣꯍꯣꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯋꯤꯃꯦꯟꯁ ꯗꯦꯚꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯋꯥꯡꯖꯝ ꯔꯣꯅꯤꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯌꯨ ꯌꯣꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯂꯩꯍꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯌꯨꯅ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯥꯍꯩꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛꯠ 1991 ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯃꯔꯝꯗꯤ ꯑꯦꯛꯠ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯇꯦꯛꯁ ꯂꯧꯔꯒ ꯌꯨ ꯁꯨꯡꯍꯜꯂꯤ꯫ ꯃꯁꯤꯗ ꯀꯔꯝꯅ ꯑꯦꯛꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯣ? ꯌꯨ ꯌꯣꯟꯕ ꯌꯥꯍꯜꯂꯒ ꯍꯦꯛꯇ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯒ ꯂꯤꯚꯔ ꯅꯥꯕ ꯍꯟꯊꯒꯅꯤ ꯍꯥꯏꯕ ꯑꯔꯥꯟꯕ ꯋꯥꯐꯝꯁꯤꯡ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯌꯥꯔꯣꯏ, ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯌꯥꯔꯣꯏ, ꯌꯨ ꯌꯣꯟꯕ ꯌꯥꯔꯣꯏ, ꯌꯨ ꯁꯨꯡꯕ ꯌꯥꯔꯣꯏ, ꯌꯨ ꯌꯣꯟꯕ ꯌꯥꯔꯣꯏ, ꯌꯨ ꯁꯨꯡꯕ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛꯠ 1991 ꯃꯅꯤꯄꯨꯔꯗ ꯆꯠꯅꯈ꯭ꯔꯦ꯫ ꯆꯠꯅꯔꯕꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯇꯦ꯫ ꯀꯔꯤ ꯃꯔꯝꯒꯤ? ꯍꯥꯏꯔꯤꯕ ꯑꯦꯛꯠ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯇꯦꯛꯁ ꯂꯧꯔ ꯌꯨ ꯁꯨꯡꯍꯜꯂꯤ, ꯇꯦꯛꯁ ꯂꯧꯔ ꯌꯨ ꯌꯣꯜꯍꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯦꯛꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯣꯔꯤꯅꯣ? ꯍꯥꯏꯔꯒ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛꯠ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ, ꯌꯨ ꯐꯣꯡꯅ ꯌꯣꯜꯍꯜꯂꯅꯤ ꯍꯥꯏ꯫ ꯃꯥꯏ ꯄꯥꯛꯅꯅꯕꯗꯤ ꯁꯤꯟꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣꯕ? ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯇꯣꯂꯣꯞ ꯄꯤꯗꯨꯅ ꯊꯝꯃꯤꯕ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟ ꯀꯩꯗꯧꯔꯤꯒꯦꯕ? ꯌꯨ ꯁꯨꯡꯉꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯦꯅ ꯍꯥꯏꯔꯤ꯫ ꯐꯣꯡꯅ ꯌꯨ ꯁꯣꯜꯍꯜꯂꯒꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯣꯔꯤꯕ꯭ꯔꯥꯕ? ꯂꯤꯚꯔ ꯁꯤꯔꯣꯁꯤꯁꯅ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯤ ꯉꯁꯤ ꯈꯛꯇ ꯈꯪꯉꯛꯄ꯭ꯔꯥꯕ? ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯒ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁꯁꯦ ꯀꯟꯒꯅꯤ, ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯣꯔꯤꯅꯣꯕ? ꯍꯣꯇꯦꯜ ꯑꯃꯅꯤꯒꯨꯝꯕꯗ ꯕꯥꯔ ꯑꯆꯧꯕ ꯑꯃꯅꯤꯒꯨꯝꯕꯗꯗꯤ ꯇꯧꯈꯤꯕ ꯌꯥꯏ꯫ ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯁꯨꯡꯉꯤꯁꯤꯕꯨ ꯀꯅꯥꯅ ꯂꯥꯛꯑꯒ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯅꯣꯕ?